ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯍꯅꯨꯕꯤꯒꯤ ꯃꯁꯨ ꯑꯇꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯨ ꯈꯔ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯁꯨꯁꯤꯡ ꯑꯁꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯑꯣꯖꯥ ꯑꯃꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯗꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯀꯣꯏꯊꯣꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯈꯛ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯈꯪꯕ ꯌꯥꯕ ꯃꯍꯩ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯝꯅꯃꯛꯇ ꯄꯥꯕ ꯌꯥꯕ ꯄꯥꯗꯨꯅ ꯍꯣꯠꯄ ꯌꯥꯕ ꯍꯣꯠꯇꯨꯅ ꯂꯥꯛꯄꯅ ꯑꯣꯖꯥꯗꯒꯤ ꯐꯥꯎꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯒꯦ ꯈꯜꯂꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯕꯣꯛꯇ ꯍꯥꯏꯔꯝꯃꯤ, "ꯏꯕꯣꯛ, ꯑꯩ ꯏꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ꯫ ꯑꯩꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯐꯪꯂꯒꯅꯤ꯫ ꯑꯩꯕꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯧꯕꯤꯔꯣ"꯫ ꯃꯁꯨ ꯑꯇꯣꯟꯕꯒꯤ ꯋꯥ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯣꯖꯥꯅꯗꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤ, ꯌꯥꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯩꯅ ꯀꯔꯝꯅ ꯅꯪꯕꯨ ꯄꯤꯌꯨ ꯍꯥꯏꯒꯗꯒꯦ"꯫ ꯃꯕꯣꯛꯀꯤ ꯋꯥ ꯇꯥꯕꯗ ꯑꯇꯣꯟꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯁꯣꯜꯂꯛꯂꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯃꯗꯨꯗ ꯑꯣꯖꯥꯅ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯄꯨꯈꯣ ꯍꯥꯏꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯄꯪꯉꯤ, ꯈꯔ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯑꯇꯣꯟꯕꯁꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯅꯨꯕꯤ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ, ꯑꯩ ꯌꯥꯝꯅ ꯁꯣꯜꯂꯛꯂꯦ, ꯑꯩꯒ ꯂꯩꯃꯤꯟꯅꯅꯕ ꯑꯉꯥꯡ ꯑꯃꯠꯇ ꯄꯤꯌꯨ"꯫ ꯑꯣꯖꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯨꯕꯤꯈꯣ"꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣꯅ ꯄꯤꯔꯕꯗꯤ ꯈꯔ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯑꯇꯣꯟꯕ ꯑꯗꯨ ꯄꯤꯕꯤꯌꯨ"꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯕꯁꯨ, ꯂꯝꯗꯕꯨ ꯆꯠꯂꯕꯁꯨ ꯃꯥꯗꯤ ꯏꯉꯝꯗ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯨꯕꯤꯈꯣ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯤꯖꯔꯤꯕ ꯑꯁꯤꯅꯤ, ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯪꯉꯤ꯫ ꯏꯃꯥꯅ ꯁꯣꯟꯖꯜꯂꯛꯂꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯒꯅꯤ꯫ ꯏꯁꯨ ꯑꯇꯣꯟꯕꯁꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧ ꯍꯥꯏꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨ ꯄꯤꯅꯤꯡꯗ ꯄꯤꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯁꯨ ꯃꯕꯦꯟ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯕꯣꯛꯇ ꯀꯣꯅꯨꯡꯒꯤ ꯏ ꯄꯥꯎ ꯈꯔ ꯇꯥꯕꯤꯔꯨꯁꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯣꯛ ꯑꯗꯨ ꯏ ꯄꯥꯎ ꯇꯥꯔꯨꯅꯕ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯗ ꯄꯥꯎ ꯑꯃ ꯇꯥꯔꯦ, ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯈꯨꯟꯅꯨ ꯇꯨꯅꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯈꯨꯟꯅꯨꯗꯤ ꯂꯩꯔꯦ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯈꯨꯟꯅꯨꯗꯤ ꯂꯩꯍꯧꯗ꯭ꯔꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯁꯨ ꯅꯨꯄꯥꯗ ꯇꯝꯂꯨꯔꯦ꯫ ꯃꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯏꯕꯣꯛ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯁꯤ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯑꯩ ꯈꯨꯟꯅꯨ ꯑꯣꯜꯂꯒꯦ, ꯑꯗꯨꯒ ꯏꯁꯨ ꯏꯕꯦꯟ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯃꯈꯣꯏꯅ ꯈꯨꯟꯅꯨ ꯄꯣꯟ ꯂꯩꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯄꯤꯊꯣꯛꯄꯤꯈꯤꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯁꯨ ꯑꯇꯣꯟꯕ ꯑꯗꯨ ꯈꯨꯟꯅꯨ ꯑꯣꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯈꯨꯟꯅꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯐꯖꯔꯕ ꯈꯨꯟꯅꯨ ꯑꯃ ꯍꯅꯨꯕꯤ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯄꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯈꯨꯟꯅꯨ ꯑꯗꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯧꯅꯤꯡꯕ ꯃꯃꯜ ꯂꯧꯍꯧꯗꯨꯅ ꯈꯨꯟꯅꯨ ꯑꯗꯨ ꯌꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ "ꯈꯨꯟꯅꯨ ꯄꯣꯟ ꯑꯗꯨꯗꯤ ꯄꯤꯕꯤꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯂꯧꯍꯧꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯁꯨꯅ ꯂꯥꯛꯂꯒ ꯆꯥꯅꯕ
ꯆꯥꯛ ꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯈꯨꯟꯅꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯈꯨꯟꯅꯨꯒ ꯇꯨꯅꯕ ꯃꯇꯝꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯈꯨꯟꯅꯨꯅ ꯉꯝꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯅꯈꯤꯕ ꯁꯦꯜ ꯀꯌꯥ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯐꯪꯂꯛꯇꯨꯅ ꯃꯌꯨꯝꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯈꯨꯟꯅꯨ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯨꯟꯅꯨ ꯑꯗꯨ ꯃꯀꯣꯟꯗ ꯊꯅꯝꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯨꯟꯅꯨ ꯑꯗꯨꯗꯤ ꯃꯤ ꯑꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯍꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯑꯃꯨꯛ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯀꯣꯅꯨꯡꯒꯤ ꯏ ꯄꯥꯎ ꯈꯔ ꯇꯥꯕꯤꯔꯨꯁꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯏ ꯄꯥꯎ ꯇꯥꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯗ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯤ꯫ ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯍꯨꯏꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯍꯨꯏꯒ ꯆꯤꯛꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯍꯨꯏꯗꯤ ꯂꯩꯔꯦ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯍꯨꯏꯗꯤ ꯂꯩꯍꯧꯗ꯭ꯔꯤ꯫ ꯄꯥꯎ ꯑꯗꯨ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯗ ꯇꯝꯂꯦ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯣꯛꯇ ꯍꯌꯦꯡ ꯍꯨꯏ ꯑꯃꯨꯛ ꯑꯣꯜꯂꯒ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ, ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯍꯨꯏꯒꯪ ꯑꯗꯨꯗꯤ ꯄꯤꯊꯣꯛꯄꯤꯈꯤꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯏ ꯑꯣꯜꯂꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯍꯨꯏ ꯂꯩꯇꯕꯗꯒꯤ ꯃꯊꯋꯥꯏ ꯋꯥꯅ ꯍꯨꯏ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯍꯅꯨꯕꯤ ꯑꯃꯅ ꯐꯖꯔꯕ ꯍꯨꯏ ꯑꯃ ꯄꯨꯗꯨꯅ ꯆꯠꯄ ꯊꯦꯡꯅꯔꯦ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯄꯨꯔꯛꯈꯤꯕ ꯈꯨꯟꯅꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯈꯤ, ꯍꯨꯏ ꯑꯁꯤꯁꯨ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯎꯕꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯈꯜꯂꯦ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯍꯨꯏ ꯑꯗꯨ ꯍꯅꯨꯕꯤꯗꯒꯤ ꯂꯧꯔꯒꯦ ꯍꯥꯏꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯨꯏ ꯑꯗꯨ ꯆꯞ ꯆꯥꯕ ꯃꯃꯜ ꯂꯧꯍꯧꯔꯒ ꯍꯨꯏꯒꯪ ꯑꯗꯨꯗꯤ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯁꯨ ꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯍꯨꯏꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯍꯨꯏꯒ ꯃꯔꯜ ꯃꯊꯨꯝ ꯊꯥꯅꯗꯨꯅ ꯆꯤꯛꯊꯠꯅꯍꯜꯂꯦ꯫ ꯍꯟꯗꯛꯀꯤ ꯆꯤꯛꯅꯕ ꯑꯁꯤꯗꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯍꯨꯏꯅ ꯉꯝꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯃꯆꯤन ꯃꯅꯥꯎ ꯊꯥꯅꯕꯗ ꯐꯪꯂꯛꯄ ꯃꯔꯜ ꯃꯊꯨꯝ ꯄꯨꯗꯨꯅ ꯍꯨꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯨꯏ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯨꯏ ꯑꯗꯨꯗꯤ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ ꯃꯌꯨꯝꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯦ꯫ ꯃꯁꯨ ꯃꯕꯦꯜ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯃꯤꯟꯅꯔꯦ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯇꯥꯕꯤꯔꯛꯎ ꯍꯥꯏꯔꯛꯂꯦ꯫ ꯃꯁꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯈꯪꯗꯣꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯦ, ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜꯒ ꯂꯝꯖꯦꯜ ꯇꯥꯟꯅꯍꯟꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯊꯥꯅꯒꯅꯤ꯫ ꯄꯥꯎ ꯑꯗꯨ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯗ ꯇꯝꯂꯦ꯫ ꯃꯁꯨ ꯅꯨꯄꯥꯅ ꯃꯕꯣꯛꯇ ꯍꯌꯦꯡꯗꯤ ꯁꯒꯣꯜ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ, ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯆꯨꯞꯂꯤ ꯑꯗꯨꯗꯤ ꯄꯤꯊꯣꯛꯈꯤꯒꯅꯨ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯟꯕꯗꯨꯅ ꯁꯒꯣꯜ ꯑꯣꯜꯂꯗꯨꯅ ꯃꯁꯨ ꯃꯕꯦꯜ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯇꯣꯟꯕꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯈꯪꯂꯛꯂꯦ꯫ ꯑꯇꯣꯟꯕ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯈ꯭ꯔꯒ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯔꯜ ꯃꯊꯨꯝ ꯇꯥꯁꯤꯟꯕ ꯑꯁꯤꯗꯤ ꯊꯨꯒꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯈꯜꯂꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯁꯨ ꯃꯕꯦꯟꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯈꯪꯍꯟꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯒ ꯁꯒꯣꯜ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅꯗꯤ ꯑꯇꯣꯟꯕꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅ ꯁꯒꯣꯜ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯗ ꯂꯩꯕꯗ ꯌꯥꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯁꯒꯣꯜ ꯆꯨꯞꯂꯤ ꯑꯗꯨꯇꯪꯒꯤ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯖꯥꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯅꯨꯕꯤ, ꯈꯨꯅꯨ ꯌꯣꯜꯂꯕꯗꯤ ꯈꯨꯅꯨꯄꯣꯟ ꯄꯤꯒꯗꯕꯅꯤ, ꯍꯨꯏ ꯌꯣꯜꯂꯕꯗꯤ ꯍꯨꯏꯒꯪ ꯄꯤꯒꯗꯕꯅꯤ, ꯁꯒꯣꯜ ꯌꯣꯜꯂꯒꯅ ꯁꯒꯣꯜꯒꯤ ꯆꯨꯞꯂꯤ ꯄꯤꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯆꯨꯞꯂꯤ ꯄꯤꯔꯝꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯄꯥꯝꯕꯩ ꯂꯩꯇꯗꯨꯅ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯁꯒꯣꯜ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯐꯨꯗꯨꯅ ꯍꯟꯒꯠ ꯍꯟꯗꯥ ꯄꯪꯊꯧꯗ ꯊꯧꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯊꯧꯔꯛꯄꯁꯤꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ, ꯌꯥꯝꯅꯁꯨ ꯆꯣꯛꯊꯔꯦ꯫ ꯐꯅ ꯌꯥꯝꯅ ꯊꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯈꯔꯗꯤ ꯄꯤꯊꯛꯀꯦ ꯈꯜꯂꯗꯨꯅ ꯈꯣꯡꯕꯥꯟ ꯑꯃꯗ ꯏꯁꯤꯡ ꯄꯤꯊꯛꯀꯦ, ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯁꯒꯣꯜ ꯑꯗꯨꯅ ꯉꯥꯈꯥ ꯑꯣꯟꯗꯨꯅ ꯈꯣꯡꯕꯥꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯍꯦꯔꯥ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯉꯥꯈꯥ ꯑꯗꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯏꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯀꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯉꯥꯈꯥ ꯑꯗꯨ ꯑꯃꯨꯛ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯗꯨꯁꯨ ꯍꯦꯔꯥ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯈꯔꯪ ꯑꯣꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯣꯜꯂꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯡꯒꯠꯈ꯭ꯔꯦ꯫ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯈꯨꯅꯨ ꯈꯔꯪ ꯑꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯤꯛ ꯑꯁꯤ ꯎꯆꯦꯛ ꯑꯁꯤꯅ ꯆꯦꯜꯂꯛꯄ ꯇꯥꯔꯦ, ꯃꯄꯨꯅ ꯊꯤꯔꯛꯂꯒ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯝꯖꯟꯈ꯭ꯔꯦ꯫ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯆꯥꯛꯅꯤꯕ ꯑꯃꯃꯨꯛ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯥꯛꯅꯤꯕ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯔꯩꯕ ꯈꯔ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ, ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯗꯨ ꯅꯤꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯄꯤꯕ ꯉꯝꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ, ꯑꯔꯩꯕ ꯄꯣꯠ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯎꯆꯦꯛ ꯑꯃꯅ ꯑꯩꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯃ ꯆꯦꯟꯈ꯭ꯔꯦ, ꯃꯗꯨ ꯏꯕꯦꯝꯃꯒꯤ ꯃꯥꯡꯗ ꯊꯥꯗꯈꯤꯗꯨꯅ ꯏꯕꯦꯝꯃꯅ ꯂꯣꯠꯁꯤꯟꯕꯤꯈ꯭ꯔꯦ, ꯃꯗꯨ ꯈꯔ ꯄꯤꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯤꯖꯒꯦ ꯍꯥꯏꯔꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯤꯛ ꯑꯗු ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯔꯛꯄꯗ ꯂꯤꯛ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯂꯛꯂꯤ, "ꯏꯕꯦꯝꯃ, ꯂꯤꯛ ꯑꯗꯨ ꯆꯥꯛꯅꯤꯕꯗ ꯄꯤꯕ ꯃꯇꯝꯗ ꯃꯔꯨ ꯃꯔꯤꯈꯛ ꯈꯥꯛꯄꯤꯍꯧ, ꯑꯗꯨꯒ ꯄꯤꯕ ꯃꯇꯝꯗ ꯁꯦ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯄꯤꯈꯣ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯂꯤꯛ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯔꯨ ꯃꯔꯤꯈꯛ ꯈꯥꯛꯍꯧꯔꯒ ꯏꯃꯨꯡꯗꯒꯤ ꯁꯦ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯪꯊꯣꯔꯛꯂꯦ꯫ ꯂꯤꯛ ꯑꯗꯨꯗꯤ ꯆꯥꯛꯅꯤꯕꯒꯤ ꯃꯃꯥꯡꯗ ꯆꯒꯦꯝ ꯑꯣꯜꯂꯗꯨꯅ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯦ꯫ ꯆꯥꯛꯅꯤꯕꯗꯨꯁꯨ ꯈꯨꯅꯨ ꯈꯔꯪ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯆꯒꯦꯝ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯈꯨꯟꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯂꯤꯛ ꯃꯔꯨ ꯃꯔꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯔꯤ ꯑꯣꯜꯂꯗꯨꯅ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯕꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯣꯖꯥꯗꯨ ꯑꯣꯜꯂꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯇꯣꯝꯕ, ꯇꯣꯛꯂꯁꯤ, ꯅꯍꯥꯛꯅ ꯍꯣꯠꯅꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯩꯕ ꯍꯦꯟꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ, ꯑꯗꯨꯅ ꯑꯩ ꯄꯦꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯁꯔꯨꯛ 100 ꯍꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ"꯫ ꯑꯇꯣꯟꯕ ꯑꯗꯨꯅꯁꯨ "ꯑꯣꯖꯥꯅ ꯑꯩꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯇꯣꯟꯕ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜ ꯐꯪꯂꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯩ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅ ꯃꯊꯪ ꯃꯊꯪ ꯍꯣꯠꯅꯔꯛꯇꯨꯅ ꯇꯨꯡꯗꯗꯤ ꯃꯁꯨ ꯃꯕꯦꯟ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕꯗꯒꯤ ꯃꯁꯨ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫